ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯧꯔꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯗ ꯕꯦꯁ ꯇꯧꯗꯨꯅ ꯂꯤꯖꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪ ꯑꯃꯈꯛ ꯂꯩꯔꯝꯈꯤ꯫ ꯈꯨꯡꯒꯪꯗꯨꯗ ꯂꯇꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯈꯤ꯫ ꯂꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯃꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯇꯤꯟ ꯃꯌꯥꯝ ꯑꯗꯨ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯊꯦꯡꯅꯔꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯔꯝ ꯃꯤꯂꯩ ꯂꯩꯇꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯇꯥ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯈꯤꯗꯦ, ꯃꯆꯥꯅꯨꯄꯥꯗꯨ ꯈꯛ ꯅꯠꯇꯅ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯇꯥ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯖꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯇꯥꯅ ꯌꯥꯝꯅ ꯈꯝꯕꯜꯂꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯇꯥꯅ ꯑꯁꯨꯝꯅ ꯈꯟꯕ ꯍꯧꯔꯝꯈꯤ, ꯑꯩꯅ ꯏꯇꯣꯝꯗ ꯂꯩꯔꯒ ꯃꯈꯣꯏꯅ ꯍꯔꯥꯎꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ? ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯃꯤ ꯑꯃꯃꯝ ꯊꯋꯥꯏ ꯂꯧꯒꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯂꯇꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯌꯥꯜꯂꯝꯕ ꯊꯧꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯂꯪꯊꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯊꯧꯔꯤ ꯑꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯊꯦꯡꯅꯔꯛꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯊꯧꯔꯤ ꯑꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯂꯧꯈꯠꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯝꯈꯤ꯫ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯊꯧꯔꯤ ꯑꯃ ꯄꯨꯔꯛꯏꯗꯨꯕꯨ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯉꯝꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ, ꯀꯃꯥꯏꯅ ꯀꯔꯥꯏꯗꯒꯤ ꯊꯧꯔꯤ ꯑꯁꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕꯅꯣ? ꯁꯤ ꯍꯥꯏꯗꯨꯅ ꯊꯧꯔꯤ ꯑꯗꯨ ꯃꯈꯣꯏ ꯌꯨꯝꯒꯤ ꯁꯪꯒꯣꯏꯗꯨꯗ ꯂꯪꯁꯤꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯧꯔꯤ ꯈꯨꯜꯂꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯪꯗ ꯊꯧꯔꯤ ꯑꯗꯨꯅ ꯀꯧꯔꯝꯈꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯑꯁꯤ ꯂꯩꯕꯥꯛ ꯌꯧꯅꯕ ꯑꯩꯅ ꯅꯪꯕꯨ ꯊꯤꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯈꯤ, ꯀꯔꯤꯅꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯪꯂꯥꯟꯁꯤꯕꯨ? ꯊꯧꯔꯤ ꯑꯃꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯨ? ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯧꯔꯤ ꯑꯗꯨꯕꯨ ꯊꯅꯝꯃꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯔꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯍꯥꯛꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯁꯤꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯊꯧꯔꯤ ꯑꯁꯤꯕꯨ ꯊꯅꯝꯃꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯑꯃꯨꯛ ꯊꯣꯛꯄꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯆꯦꯜꯂꯦ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯌꯨꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯔꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏꯗ ꯑꯃꯨꯛ ꯂꯩꯕ ꯎꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯊꯧꯔꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯨꯁꯟꯗꯨꯅ ꯊꯧꯔꯤ ꯑꯗꯨꯅ ꯌꯥꯟꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯔꯝꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯊꯧꯔꯤ ꯑꯗꯨ ꯂꯧꯕꯨꯛ ꯑꯃꯗ ꯄꯨꯗꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯔꯤ ꯑꯗꯨꯗꯤ ꯃꯩ ꯆꯥꯛꯂꯝꯈꯤꯗꯦ, ꯂꯧꯕꯨꯛꯇꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯧꯔꯤ ꯑꯗꯨ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯊꯦꯡꯅꯔꯝꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯊꯧꯔꯤ ꯑꯗꯨꯕꯨ ꯈꯨꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯗꯨꯗ ꯊꯧꯔꯤ ꯑꯗꯨꯅ ꯃꯤ ꯃꯊꯪ ꯃꯊꯪ ꯂꯧꯕ ꯍꯧꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯇꯥꯗꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯔꯝꯈꯤ꯫ ꯇꯧꯕꯗꯕꯨ ꯂꯇꯥꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯇꯤꯟ ꯑꯐꯠꯇꯕ ꯃꯌꯥꯝꯗꯨꯅ ꯍꯤꯡꯊꯠꯊꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥ ꯈꯪꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯧꯔꯤ ꯑꯗꯨꯅ ꯂꯩꯀꯥꯏꯗꯨꯗ ꯃꯤ ꯂꯧꯔꯛꯄꯗꯒꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯥꯏꯕ ꯂꯨꯈꯣꯏ ꯀꯧꯕ ꯑꯍꯜ ꯑꯃꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯈꯤ, ꯀꯔꯤꯅꯣ ꯂꯩꯀꯥꯏꯁꯤꯗ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯣꯏꯅ ꯁꯤꯔꯤꯕꯁꯤꯕꯨ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯃꯪꯊꯣꯡꯒ ꯍꯥꯡꯉꯕꯖꯥꯔꯥ? ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯤꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨꯅ ꯊꯧꯔꯤ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯃꯊꯧ ꯃꯉꯝ ꯇꯧꯔꯒ ꯃꯥꯡꯍꯟꯈꯤꯗ꯭ꯔꯕꯖꯥꯔꯥ ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯂꯨꯈꯣꯏꯅ ꯁꯤꯔꯤꯕ ꯏꯃꯨꯡꯁꯤꯡꯗꯨꯗ ꯆꯪꯗꯨꯅ ꯊꯧꯔꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯊꯧꯔꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯃꯩꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯈꯨꯝꯃꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯀꯥꯏꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯂꯨꯈꯣꯏ
ꯁꯤꯔꯤꯕ ꯏꯃꯨꯡꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯨꯅ ꯊꯧꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯤꯕ ꯏꯃꯨꯡꯁꯤꯡꯗꯨꯗ ꯆꯪꯗꯨꯅ ꯊꯧꯔꯤ ꯑꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯪꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯤꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯧꯔꯤ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯛ-ꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯥꯏꯕ ꯂꯨꯈꯣꯏꯗ ꯍꯥꯏꯔꯛꯈꯤ, "ꯑꯣꯖꯥ ꯃꯥꯏꯕ, ꯊꯧꯔꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯅꯥꯛꯇ ꯍꯥꯏꯅ?" ꯃꯥꯏꯕ ꯂꯨꯈꯣꯏꯅ ꯑꯃꯨꯛ, ꯊꯧꯔꯤ ꯑꯁꯤ ꯂꯩꯀꯥꯏꯁꯤꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯩꯀꯥꯏꯁꯤꯕꯨ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯍꯟꯅꯕ ꯑꯇꯝꯅꯅ ꯊꯥꯔꯛꯄꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯕ ꯂꯨꯈꯣꯏ ꯊꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯧꯔꯤ ꯑꯗꯨ ꯍꯥꯞꯆꯟꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯩꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯊꯧꯔꯤꯗꯨꯕꯨ ꯊꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯗꯨꯗ ꯂꯥꯏꯍꯟꯍꯜꯂꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯇꯥꯗꯤ ꯃꯥꯏꯕ ꯂꯨꯈꯣꯏꯅ ꯂꯥꯏꯍꯟꯍꯜꯂꯛꯄꯗꯒꯤ ꯃꯁꯥꯗꯣ ꯂꯩꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯊꯧꯔꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯂꯨꯈꯣꯏꯅ ꯃꯊꯧ ꯃꯉꯝ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯑꯒ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯇꯥꯁꯨ ꯃꯥꯏꯕ ꯂꯨꯈꯣꯏꯅ ꯂꯥꯏꯍꯟꯍꯜꯂꯛꯄꯗꯒꯤ ꯃꯁꯥꯗꯣ ꯇꯦꯡꯕꯥꯟꯕꯗꯒꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯜꯂꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯇꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯈꯤ, "ꯑꯩꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯍꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ, ꯃꯗꯨꯅ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯑꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯑꯁꯤ ꯂꯣꯏꯁꯜꯂꯝꯂꯒꯦ" ꯍꯥꯏꯗꯨꯅ ꯂꯇꯥꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯑꯐꯠꯇꯕ ꯚꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯑꯗꯨ ꯂꯣꯏꯁꯟꯅꯕ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯑꯐꯠꯇꯕ ꯚꯨꯠ ꯄ꯭ꯔꯦꯠꯁꯤꯡꯗꯨꯅꯗꯤ ꯌꯥꯅꯤꯡꯉꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯂꯇꯥꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯑꯐꯠꯇꯕ ꯂꯥꯏꯌꯥꯝꯁꯤꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, "ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯁꯟꯒꯦ ꯍꯥꯏꯔꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯊꯋꯥꯏꯒ ꯁꯤꯟꯅꯧ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯇꯥꯅ, "ꯃꯗꯨꯗꯤ ꯄꯤꯕ ꯉꯝꯃꯔꯣꯏ, ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡꯁꯨ ꯌꯥꯝꯅ ꯁꯣꯟꯖꯜꯂꯤ, ꯅꯈꯣꯏꯕꯨ ꯑꯩꯅ ꯅꯨꯡ ꯑꯃꯗ ꯎꯁꯤꯟ ꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯇꯨꯝꯗ꯭ꯔꯤ ꯐꯥꯎ ꯅꯈꯣꯏ ꯁꯥꯐꯣꯡꯂꯛꯀꯅꯨ" ꯍꯥꯏꯔꯝꯈꯤ꯫ ꯂꯇꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯐꯠꯇꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯈꯤ꯫ ꯑꯗꯨꯒ ꯂꯇꯥꯕꯨꯁꯨ ꯃꯈꯣꯏꯅ ꯊꯋꯥꯏ ꯂꯧꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯇꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯀꯥꯏꯅ ꯁꯝꯕꯟ ꯈꯥꯖꯤꯟꯗꯨꯅ ꯒꯦꯠꯁꯨ ꯂꯣꯟꯁꯤꯟꯗꯨꯅ ꯊꯅꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗꯤ ꯃꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯑꯐꯠꯇꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯄꯨꯟꯐꯝ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯑꯍꯜ ꯑꯃ ꯂꯇꯥꯒꯤ ꯌꯨꯝ ꯊꯣꯡꯒꯥꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯇꯥꯒꯤ ꯊꯣꯡꯒꯥꯟꯗ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯁꯨꯝ ꯆꯠꯅ ꯊꯣꯡꯒꯥꯟꯗꯨꯗ ꯂꯦꯞꯄꯤꯕ ꯃꯤ ꯑꯗꯨ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯤꯕ ꯂꯇꯥꯒ ꯁꯛꯐꯝ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨ ꯀꯤꯃꯟꯈꯤꯗꯅ, "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯑꯩ ꯀꯩꯅꯣꯝꯃ ꯊꯦꯡꯅꯔꯨꯔꯦ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯨꯕꯗ ꯑꯍꯜ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯇꯥꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯂꯥꯏꯌꯥꯝ ꯑꯐꯠꯇꯕꯁꯤꯡꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕꯗ ꯅꯠꯇꯅ ꯊꯋꯥꯏ ꯂꯧꯕ ꯐꯥꯎ ꯌꯥꯎꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯈꯤ, "ꯌꯨꯝ ꯑꯍꯥꯡꯕ, ꯃꯤ ꯂꯩꯅꯗꯕ ꯏꯪꯈꯣꯜ ꯍꯥꯏꯕꯁꯤ ꯂꯥꯏ ꯇꯤꯟ, ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯐꯠꯇꯕ ꯄꯨꯟꯐꯝ ꯍꯦꯛ ꯑꯣꯏꯒꯜꯂꯤ꯫ ꯃꯗꯨꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯂꯇꯥꯒꯤ ꯌꯨꯝ ꯑꯁꯤ ꯁꯤꯗꯣꯛꯇꯨꯅ ꯏꯪꯈꯣꯜ ꯑꯁꯤ ꯍꯥꯡꯅ ꯊꯝꯃꯁꯤ" ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯇꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯤꯗꯣꯛꯇꯨꯅ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯁꯦꯡꯗꯣꯛꯇꯨꯅ ꯁꯤꯠ ꯅꯥꯟꯅ ꯊꯝꯃꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯇꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯌꯥꯝ ꯑꯐꯠꯇꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯍꯨꯟꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯂꯩꯀꯥꯏꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯥꯏꯕ ꯂꯨꯈꯣꯏꯅ ꯂꯩꯀꯥꯏ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯂꯇꯥꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯌꯥꯝ ꯑꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯇꯥꯒꯤ ꯏꯪꯈꯣꯜ ꯅꯨꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯣꯏꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕ ꯂꯨꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯩꯁ, ꯀꯔꯤ ꯃꯇꯧꯅꯣ? ꯀꯅꯥꯅꯕꯨ ꯁꯥꯟꯅꯔꯝꯕ ꯑꯐꯠꯇꯕ ꯂꯥꯏꯌꯥꯝꯁꯤꯡꯅꯣ? ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯂꯇꯥꯅ ꯁꯥꯟꯅꯔꯝꯂꯒ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕꯖꯥꯔꯥ?" ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯂꯨꯈꯣꯏꯅ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯗꯨꯅ ꯑꯐꯠꯇꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯂꯩꯀꯥꯏꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯁꯤ ꯃꯤꯅꯥ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯝꯈꯤꯗꯦ꯫ ꯃꯌꯥꯝ
Wari asi matang asai ta loijare. Wari sibu nungai birabadi. Channel asibu like, subscribe tawbiram.